अहन बदेम न मरोई अपडेट अमा हाई खुंबा न्यूज तगी लौखटगे कुकी मिलिटेंट सिंह बोम थाथबद सिजनरिबा ड्रोन असे अफब मखलगी ड्रोन ओइरंबा याबगी चिंगनबा लेरे हाइने सीनियर सिक्योरिटी ऑफिसर अमना फोंदोरखरे कुकी मिलिटेंट सिंह बोम थाथबद सिजनरिबा ड्रोन असे पाकिस्तान द बेस्ट तौब स्मगलर सिंह ड्रग्स अमदी बॉर्डर एरिया द कुलाई पुथोक पुजिन तौबद सिजनरिबा ड्रोन अदुदगी हेना अतांगबा अमदी अफब मखलगी ड्रोन सिजनरंबा याबगी ओइथोकपा लेरे हाइने मसक ममिंग ताकथोकतबा सीनियर ऑफिसर अमना फोंदोरखरे नेशनल मीडिया चैनल अमु ओइरबा हिंदुस्तान टाइम्स न रिपोर्ट तौरपगी मतुंग इन कुकी मिलिटेंट सिंह सिजनरिबा ड्रोन असे मतम सांगना पाइबा ngamba amadi awang altitude phawba paiba ngamba drone makhal amani hairiba drone asida laimai da tabaga pokhaiba ngamba home made improvised explosive device oigani adum oinama kuki militant sing asina digital detonator sijanabagi oithokpati leite hairi kuki militant sing asina proximity fuse yawba explosive sijanabagi singnabadi lei adum oinamak proximity fuse asi second kuntra 45 ta pokhai bagi maramna wangna paiba drone da season de haina paw asina makhatari aduga mathangi update asana mathau tawdraba manipur gi DGP Rajib Singha amadi security advisor Kuldeep Singh resign taw haina kokomina demand tawkhre coordinating committee on Manipuri integrity kokomi demands resignations of Manipuri security advisor and DGP over security failures mathangi update asana paunin kuldik le khachage kuki terrorist sing na phamung da tumtuna leijaba mi amama kokta nongmai kaptuna hadam le sel amadi sana pukre Ziribam the cookie terrorist sing a kulngak passing a kutok about the cookie terrorist Marie Sile could ngakpa amalai kidre cookie terrorist sing a ziribam getting temkuno the labor mite alama masagi mayum the pamung the tumling a demakok the nongmain and namla captain halamle sell in a lupa laktara amadi sanali kol puduna sat cray high but hodo a sing a sinongalam da yupung mariga makai taram dai adwai the toki bani hairi cookie terrorist sing a meaning see out the nongmain captain halam labanupa dugi maming Urembam Kulendro Singh sa hupum doi kawi hari kuki terrorist sing na laikhiraba Kulendro gi yum da lakpa matam da mahak ki loina bi amadi masanu pi su yum adu da lai hari makoi ani bu yum da gi mapal thukalaba matung da Kulendro na phamung da tumlingai da halam bani hari thodok adu thokraba matung kuki terrorist sing adu na saijang khultam na satki bag loina na mafam adu da lairiba khulngak pasing da nongmai kapsin duna landarak ki bani hari landarak pa da khulngak pasing gi maikai da su khud adu na nongmai kap na ki hari khud thok na badu da kuki terrorist mari na siraga khulngak pa thoba amana laikhidabani loina na kuki terrorist sing na siznaram ba khulai mari so khulngak pasing na phangbang ngamkhre hairi aduga mathangi update asna kuki terrorist sing na siznaba drone sing kap thana ba khulai CRPF ta sinarakre kuki terrorist sing na mitai gi khultam na drone sin aduna drone bombing gi attack sa tarak tuna misimina thokraba matung center na biding sang tuna drone kap thana ba khulai CRPF personnel sing da sinarakre hairi hiramasi gi matang press na phang pau gi matung na Dronam CUS haiba India da saba drone kap thana bagi kulai makhal asi yamna matik mayai deiba kulai amani hairi hantak Manipur dagi Assam Rifles ki battalion ani lauthokani hairiba asigi mahut sinduna lakpa CRPF ki kangbu drone kap thana ba kulai assassin na bagi akhang haising yauri haina paw asina makhatari